Akasbani Imphal Ngangbam Nganthoi na pau pazari ahanbada maruiba pau Raija sigi tongan-tongan ba mafamsingda security force na thiba humbagi thabak chathabada Kangpokpi amasung Bisnupur Jilladagi yamlaba khusukula kya phagatpa ngamle Mamangi mikhal singa manadaba maongda Manipurda social media gi platform singda vote khombagi thabak chathari amasung Lok Sabha mikhal gi ani suba tangka ki mirep che singi scrutiny ngasi pangthokani Raija sigi tongan-tongan ba mafamsingda security force na thiba humbagi thabak leptana sathari Kangpokpi amasung Bisnupur Jilladagi yamlaba khusukhulai kya phagatpa ngamle Police ki pauna hai Kangpokpi Jillagi Singda Dam amasung Kharam Wi-Fi dagi improvised mortar ama magazine yauba carbine machine gun ama magazine yauba 9mm pistol ama 12 bore gun ama 36 hand grenade ani 2-inch mortar bomb ani kapa yariba nungmi maru 13 amasung empty case kuntaruk phaгаtle Bisnupur Jillagi Sadhu Nepali Basti gi makha thangba sarukta leiba singkhong singdagi khusukholai kya amasu phangki hairi kulai sing adudi carbine ama magazine yauba MK2 stand ama anti riot gun ama local made .303 rifle ama country made 9mm nongmai ama tear gas smoke cell taruk grenade tube launcher ahum hand grenade taramari kapa yariba nongmai maru taramari grenade launching wing manga amasung bulletproof jacket amani Amaromda National Highway number 2 Imphal Dimapur lambi amasung National Highway number 37 Imphal Jiribam lambida nongmada sangdaba yadraba potsing puba punna gari samri hena security force na section ngak senduna Imphal yaholakre hairi Raija sigi tongan-tongan ba mafam sam kunthama thoida checkpoint hangduna asarok sing check tawbugi thabak tawri haina su police ki pawsina makhatari None Jilagi manung chenba nungbadagi kilometer 9 lom setlaga leiba mafam amada accident thokpadagi lokhada tasilamba truck ama kanba sanglubada bomgi masak sing yauramba thengnare hairi thodok adu territorial army gi samat taret suba battalion gi commander lieutenant colonel RK Sharma na halakpagi lambida thengna khibani phut chani hena luba singchepta tasilamba cement puba gari adugi driver adu first aid piraba matungda makhata balayeng gi damak silchar da puhanki adubu accident thokleba gari adugi phiba makhata na yengsilubada saurakna kilogram ni phuni thoirom oigadaba bom sabada sizinaba masak sing yauramba thengna khibani nungba police na polam sing adu lokhat khibaga loinana thodog adugi matangda case ama lokhatle hairi Hauzik oiriba Raija sigi phiba masina maram oiraga mikhal ga mari lenana mahausa gu miyam gi mifam amadi vote khombagi campaign singba paksana pangthokpagi mami tadri adubu tongan-tongan ba rajniti dol singna makoi gi mirep sing lakadoriba mikhal asida mai pakhanabagi damak tampaki mafam singda leiba kaithel singda sangduna vote khombagi mami kharadi tari dolgi lusingba singna magi kendra gi mafam singda mifam kharadi pangthokpasu haunarakli nakalamadana mamangi mikhal singa manadaba moongda social media gi platform singda vote khombagi thabaksu sathaba haunarakle Facebook Instagram amsung WhatsApp group na singbada mana pamba mirep singi matangda matik mayai sing sandokpa haunarakli mirep sing aduna mamangda pangthokiba miyamgi mifam na singbada ngangkhibu wafam sing clip oina matek kaktuna thaduknarakpagi sangsu nongmononggi hengelakli lakliba Lok Sabha mikhalda miyambu mapung phana saruk yananaba amadi mikhalgi awareness pinanabagi damak ngasidagi signature campaign hauragani Raijagi Joint Chief Electoral Officer na thokpa cherol amada hai lakliba Lok Sabha mikhal asiga mari lenana miyamda khanghanaba amadi mikhal asida voter singna saruk yananaba ngasidagi lamphel pata leiba Chief Electoral Officer gi office dagi signature campaign asi haudokani amaromda mamangda pangthokiba mikhalda vote hadaba thorokpagi sang khwaidagi nemkhiba leiba asigi Raija 13 gi district election officer sing amadi municipal commissioner singa election commission gi mihut singa mifam ama pangthoklagani hairi mifam aduda vote hadaba thorokpa miyoi masing hengarhanabagi matangda khanagani tabiriba pawase Akasbani Imphal dagini Lok Sabha mikhal gi ani suba tangka ki mirepse pisinbagi matam ngarang loikhibaga loinana mirepse singi scrutiny ngasi pangthokani adumainamak Jammu Kashmir dadi mirepse singi scrutiny hayang pangthokani tangka asida Outer Manipur Lok Sabha Kendra gi saruk khara yauna Raija amasung Union Territory 12 gi Lok Sabha Kendra 35 da vote hadanagani
Outer Manipur Lok Sabha Kendra gi saru kharadi ahan batang kakta vote hadanagani. Anisuba tangka asida Kerala gi sit kun, Karnataka gi tara mari, Rajasthan gi tara humdoi, Uttar Pradesh amadi Maharashtra gi nipan, Madhya Pradesh gi taret, Assam amasung Bihar gi sit manga, Nongsub Bengal amasung Chhattisgarh gi sit ahum amasung Manipur Tripura amadi Jammu Kashmir gi sit amamam gi mikhal pangthokani. Vote thasi gi kuntaruk hadanagani. Ngarang mirep se pisin bagi aroiba numita maming leraba lusing bakya na makhoi gi mirep se sing pisin nakhi. Uttar Pradesh ki Mathura Lok Sabha sitta Hema Malini, Karnataka ki Mandiya sitta SD Kumaraswamy, Wayanad sitta K Surendran amasung Kerala ki Annapuja sitta KC Venugopal na mirep se sing pisin nakhi. Indian Coast Guard na Senai gi C-1995 mm dagi nga phaba miyo nipan kanba ngamkhre. Coast Guard na sathakhiba rescue operation amada thiba khangkhidaba nga phaba miyo tara gi manungda makhoi nipan di hingna kanba ngamkhibani. Coast Guard ki cherola man hai nga phaba satkhiba makhoi tara na tongkhiba hi adu yurakpadagi ising sangsilaktuna lupthakhibani. Coast Guard ki merchant vessel na mafam adu da sangsinduna nga phaba miyo sing adu kannabu honakhi adubu miyo anidi kanba ngamkhide. Bharat ki naha oriba settler Anmol Kharap yauna laiba asigi naha oriba sanaroi mari Kazakhstan International Challenge ki quarter final sangbang ngamkhre. Kazakhstan ki Astana da ngarang sanakiba match ta Anmol Kharap na United Arab Emirates ki Nurani Ratu Azharabu kunmathoi tareta maithiba piduna quarter final sangkhibani. Ngasi phongba pause singi maroiba pausingi damak haujik Khetrimayum Premchand leire. Premchand Thagachari Nganthoi Lok Sabha Mikhal Naksalak Pake Iroina Mikhal Gamere Nava Pausing Ngasi Pongliba Pausi Ayamada Maroiba Pau and Pongo Tenere Sangai Express Manipuri Edition Gi Ahan Be Headline Asi Ahong Mo Purak Nava Mikhalni Haina Okram Ibo Benefuno Kiba Wafam Asi Headline Pidon of Fongle Headline Asiki Makhada Congress Ki Mirep Oiriba Bimol Akojam Nafono Kiba Wafam Isa Inau Sin Kannaba Ngasidagi Sem Sabiu Haiba Sub Headline Asi Pongo Tenere Pawasi Ponopam Paucheda Tungan Be Headline Pidon Fongli Headline Adudi BJP government na lengak pa haitraga mamangi government ta tayaduna leire haiba okram ibo bine fono kibo wafam asini sub headline da aikoi kholau chin khaktagi uhengumsi thamui kholau uhensi haina congress mirep bimola fono kibo wafam masi fonglakle Pawasi People's Chronicle amasung Sangai Express English edition da tungan be headline pidon fongle Wilan Paugi ahan be headline asi RPI Atawalegi Onam Sida Mirep Oikiba Brojen amasung workers in Congress yaw kre haiba headline asini. SBI Bishnupur branch tagi staff amana lupa crore ani lupa lak yankhagi sana lut tawraga lord kre haiba headline asi Manipur News ki ahan be headline ni. Pawasi sanaribak pauchidana SBI gi staff ama local tagi lupa crore ani hura laga chien kre haina headline piri. NPF ki Mirep Kachui Timothy Jimik ki election campaign ukhul da hogdokre hari be headline asina naharog de thodangi ahan be headline ni headline asigi makhada mai paklabadi Manipur gi issue asi wari sanaduna loishanna bo honagani haiba Timothy na phongloki bo wafam asi sub headline piduna phongli Pawasi Hills Hornbill Express ki ahan be headline amasung Ganpyu Melgina ahum sub headline oina phonglakli Imphal Free Press ki photojournalist Stephen Luwang CPB Photo Award fangle haiba headline asi Imphal Free Press ki anishuba headline ni Bishnupur amasung Chuchampur dagi kusukulai kya fagat pangamle haiba headline asina Morning Bell da phongbo thengnare Hill Area Committee ki Chairman Dinganglung Gangmai na phongno kiba wafam Manipur gi irang asi wari sanaba khaktana loishan mangamgani haiba headline asi Tamilong Times ki anishuba headline ni Nganthoi Thagatsari Premchand Aroibada maroiba pau amuhana Raija sigi tongan mafam singda security force na thiba humbagi thabak sathabada Kangpokpi amasung Bishnupur jila dagi yamlaba kusukhulai kya phagat pangamle Mamangi mikhal singa manadaba maongda Manipur da social media gi platform singda bot humbagi thabak sathari amasung Lok Sabha mikhal gi ani suba tangka ki mirep se singi scrutiny ngasi pangthokani Pauloijare